ꯍꯥꯏ ꯃꯌꯥꯝ ꯍꯧꯔꯁꯦ ꯃꯌꯥꯝ ꯆꯥꯔꯁꯦ ꯃꯌꯥꯝ ꯉꯁꯤꯁꯨ ꯏꯃꯥ ꯏꯆꯥ ꯑꯃꯨꯛ ꯆꯥꯃꯤꯟꯅꯗꯣꯔꯦ ꯃꯌꯥꯝꯁꯨ ꯆꯥꯁꯤ ꯂꯥꯛꯑꯣ ꯀꯩꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏꯔꯣ ꯑꯩꯈꯣꯏ ꯃꯊꯦꯜꯁꯦ ꯁꯤꯅ ꯃꯍꯤꯅꯦ ꯑꯗꯨꯒ ꯁꯤꯅ ꯆꯤꯛꯀꯟ ꯁꯤꯅ ꯁꯤꯡꯖꯨ ꯁꯤꯁꯨ ꯆꯤꯛꯀꯟꯅꯦ ꯃꯌꯥꯝ ꯆꯥꯁꯤ ꯂꯥꯛꯑꯣꯀꯣ ꯑꯩꯈꯣꯏ ꯍꯧꯔꯝꯃꯒꯦ ꯏꯁꯤꯡꯁꯦ ꯃꯈꯥ ꯊꯝꯒꯦ ꯍꯣꯔꯦꯟ ꯄꯨꯈꯠꯂꯛꯀꯦ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯎꯋꯦ ꯕꯤꯕꯤ ꯁꯤꯡꯖꯨꯁꯤꯁꯨ ꯍꯧꯔꯒꯦ ꯑꯩ ꯐꯛꯄ ꯍꯧꯔꯦ ꯏꯟꯖꯥꯡ ꯃꯍꯤ ꯇꯣꯠꯂꯣ ꯉꯥꯏꯈꯣ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯏꯟꯖꯥꯡꯁꯨ ꯍꯥꯎꯋꯦ ꯁꯤꯡꯖꯨꯁꯨ ꯍꯥꯎꯋꯦ ꯄꯨꯊꯣꯛꯀꯅꯤ ꯅꯨꯡꯁꯤꯠꯁꯤꯁꯨ ꯌꯥꯝ ꯀꯟꯁꯤꯜꯂꯛꯏꯅꯦ ꯃꯊꯛ ꯑꯣꯏꯕꯩꯅꯤ ꯁꯤ ꯍꯅꯨꯃꯥꯟ ꯒꯗꯥꯗꯣ ꯃꯥꯜꯂꯦ ꯆꯥꯛ ꯉꯝꯗꯅꯁꯨꯀꯣ hầu hết
Cha mẹ thòng bể răng thì đi. Học trà bòn. Hảo. Chọc chọc chọc. Ủa con bẩn bị sinh chủ sĩ cho hậu á. Con thấy này chị con. Lại kìa. Lại kìa. Mua càng cái đầu nữa. Xả đấy. Tập trà. Xả thuốc. Chị sư rồi. Đâu với lại. Chị làm hào em luôn xin được không? Để sân bên nè. Chị nói tôi mua quan. Thân ra vậy.
ꯅꯣꯏ ꯅꯄꯥꯅꯁꯨ ꯕꯤꯕꯤ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯁꯤꯡꯖꯨ ꯆꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯏꯃꯥꯏꯆꯥ ꯆꯥꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯊꯪ ꯑꯃꯨꯛ ꯏꯃꯥꯏꯆꯥ ꯑꯃꯨꯛ ꯑꯍꯥꯎꯕ ꯑꯦꯟꯖꯥꯡ ꯃꯊꯦꯜ ꯃꯊꯦꯜꯒ ꯑꯃꯨꯛ ꯆꯥꯃꯤꯟꯅꯖꯔꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯃꯥꯏꯆꯥꯅ ꯀꯣꯛ ꯉꯥꯎꯅ ꯈꯨꯔꯨꯝꯖꯩ꯫